ꯆꯥꯎꯕ ꯑꯩꯅ ꯏꯆꯥ ꯑꯅꯤꯈꯛ ꯄꯣꯛꯄꯁꯤꯗꯤ ꯁꯥ ꯃꯔꯛ ꯉꯥ ꯃꯔꯛ ꯍꯥꯏꯕꯗꯨ ꯇꯥꯔꯒ ꯍꯦꯛꯇꯣꯛꯏꯗ ꯇꯧꯔꯤꯁꯦ ꯃꯃꯥꯡ ꯃꯄꯣꯛꯇ ꯑꯩꯅ ꯀꯔꯤ ꯄꯥꯞ ꯂꯪꯖꯔꯨꯕꯒꯤ ꯀꯔꯃꯅꯣꯅꯦ ꯇꯧꯔꯤꯁꯤꯕꯨ ꯍꯦ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯍꯤꯡꯆꯥꯕꯤ ꯏꯕꯦꯝꯃ ꯍꯤꯡꯆꯥꯕꯤ ꯍꯦ ꯏꯕꯦꯝꯃ ꯍꯤꯡꯆꯥꯕꯤ ꯄꯥꯕ ꯀꯩꯅꯣ ꯇꯞꯅ ꯀꯧꯔꯁꯨ ꯇꯥꯕꯗꯨꯕꯨ ꯈꯪꯂꯥꯎ ꯂꯥꯎꯔꯤꯗꯨꯕꯨ ꯀꯩꯗꯧꯔꯒꯦ ꯄꯥꯕ ꯍꯦ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯑꯣꯏꯕꯒꯤ ꯏꯁꯤꯡ ꯁꯅꯥꯕꯣꯠ ꯑꯃꯠꯇꯁꯨ ꯂꯧꯈꯠꯂꯒ ꯊꯝꯃꯨꯗꯅ ꯅꯄꯥꯞꯇꯣ ꯀꯣꯛꯄ꯭ꯔ ꯌꯦꯡꯒꯦꯅꯦ ꯑꯗꯨꯗꯤ ꯅꯠꯇꯦ ꯅꯨꯄꯥꯗꯧꯅ ꯀꯣꯏꯆꯠ ꯆꯠꯂꯗꯅ ꯃꯥꯒꯤ ꯀꯣꯆꯥꯕꯤ ꯍꯩꯕꯤꯗꯨꯒ ꯁꯟ ꯄꯥꯄꯣꯠ ꯁꯦꯝꯃꯒ ꯏꯆꯥꯅ ꯍꯌꯦꯡ ꯍꯤꯡꯍꯧꯒꯗꯕꯁꯦ ꯈꯜꯂꯨꯕꯗ ꯏꯄꯥꯁꯦ ꯁꯤꯕ ꯉꯝꯃꯣꯏꯗꯧꯔꯤꯅꯦ ꯍꯦꯔꯥ ꯄꯥꯕ ꯀꯔꯤꯅꯣ ꯑꯩꯒꯤꯗꯤꯅꯦ ꯀꯔꯤꯒꯨꯝꯇ ꯋꯥꯕꯤꯔꯨꯅꯨ ꯅꯆꯥꯅꯨꯄꯥ ꯁꯛ ꯐꯖꯕ ꯑꯃ ꯂꯩꯔꯤꯁꯦ ꯑꯁꯤꯒꯤ ꯑꯣꯏꯅ ꯋꯥꯕꯤꯌꯨ ꯍꯥꯏꯅꯔꯤꯉꯩꯁꯤꯗ ꯂꯥꯛꯄꯨ ꯂꯥꯛꯑꯦ ꯃꯁꯛꯁꯤꯒ ꯌꯦꯡꯅꯤꯡꯗꯕꯅ ꯑꯃꯣꯝꯂꯥ ꯅꯥꯕ꯭ꯔꯁꯨ ꯈꯪꯗ ꯑꯣ ꯆꯥꯎꯕ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯂꯣꯏꯔꯦꯗꯅ ꯇꯧꯖꯔꯁꯅꯨ ꯃꯥꯒꯤ ꯊꯣꯛꯄ ꯏꯄꯥꯞꯀꯤꯅꯤ ꯍꯦꯛ ꯈꯟꯗꯣꯛꯂꯒꯦ ꯃꯇꯥꯡꯗꯨꯗ ꯆꯥꯎꯕꯒꯤ ꯃꯆꯥꯅꯨꯄꯥ ꯊꯣꯝꯕꯣꯏꯁꯨ ꯆꯪꯉꯛꯂꯝꯃꯤ ꯀꯅꯥ ꯀꯅꯥ ꯄꯥꯞ ꯆꯦꯟꯕ ꯌꯥꯎꯔꯒꯦ ꯑꯌꯨꯛꯁꯤꯗ ꯐꯛꯂꯥꯡꯗꯒꯤ ꯇꯥꯔꯛꯄ ꯆꯨꯝ ꯁꯥꯗꯅ ꯇꯨꯃꯤꯟ ꯂꯩꯅꯕꯤꯒ ꯇꯧꯔꯤ ꯌꯥꯝ ꯍꯩꯅꯗꯦ ꯍꯦ ꯑꯉꯥꯡ ꯅꯪꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯇꯨꯃꯤꯟꯅ ꯇꯧ ꯌꯥꯗ꯭ꯔꯣ ꯄꯦꯄꯥ ꯉꯥꯡꯉꯗꯅ ꯊꯥꯖꯤꯜꯂꯛꯀꯅꯤ ꯍꯥꯏꯌꯣ ꯉꯛꯆꯗ꯭ꯔꯥ ꯃꯦꯔꯤ ꯀꯣꯝ ꯑꯣꯏꯔ ꯃꯥꯜꯂꯦ ꯌꯥꯝ ꯀꯤꯖꯩꯌꯦ ꯃꯤ ꯈꯨꯗꯤꯡꯒꯤ ꯍꯥꯠꯀꯦ ꯇꯨꯞꯀꯦ ꯇꯧꯗꯣꯏ ꯁꯔꯨꯛꯅꯦ ꯆꯣ ꯐꯗꯅ ꯂꯨꯊꯣꯛꯎ ꯆꯣ ꯃꯔꯝ ꯃꯣꯛꯄ꯭ꯔꯥ ꯌꯦꯡꯒꯦ ꯍꯦ ꯑꯉꯥꯡ ꯃꯁꯤ ꯃꯤ ꯌꯥꯝ ꯎꯁꯤꯠꯇꯦꯅꯦ ꯃꯁꯤꯇ ꯍꯥꯠꯀꯦ ꯃꯤ ꯍꯥꯠꯂꯦ ꯄꯥꯕ ꯃꯤ ꯍꯥꯠꯂꯦ ꯇꯧꯅꯅꯨꯅꯦ ꯅꯣꯏꯕꯨ ꯍꯤꯡꯆꯥꯕꯤ ꯌꯥꯔꯦ ꯇꯣꯛꯂꯣ ꯅꯪꯁꯨꯅꯦ ꯑꯉꯥꯡꯁꯤꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ ꯄꯥꯕ ꯃꯁꯤ ꯄꯨꯔꯥ ꯍꯤꯡꯆꯥꯕꯤꯅꯤ ꯃꯥꯒꯤ ꯃꯤꯑꯣꯠ ꯃꯤꯅꯩꯁꯤꯗꯅꯦ ꯑꯩ ꯒ꯭ꯌꯥꯟꯒ ꯑꯃꯠꯇ ꯇꯥꯗ꯭ꯔꯦ ꯌꯥꯔꯦ ꯇꯨꯃꯤꯟꯅ ꯑꯝꯇ ꯂꯩꯅꯔꯣꯁꯦ ꯅꯣꯏ ꯑꯅꯤꯒꯤ ꯃꯇꯧꯁꯤꯗꯅꯦ ꯏꯄꯥꯁꯦ ꯕꯤꯄꯤꯒꯁꯦ ꯄꯣꯛꯈꯥꯏꯗꯧꯔꯦ ꯌꯥꯔꯦ ꯅꯪꯒꯤ ꯅꯊꯧ ꯇꯧꯖꯔꯨꯔꯣ ꯆꯠꯂꯣ ꯌꯦꯡꯉꯣ ꯃꯁꯛꯁꯤꯒ ꯃꯥꯏꯔꯦꯟ ꯊꯣꯡꯕꯗ ꯉꯥꯃꯨ ꯃꯀꯣꯛ ꯇꯥꯎꯕ ꯍꯦꯛ ꯃꯥꯜꯂꯗꯅ ꯍꯥꯏꯅꯔꯤꯉꯩꯗ ꯍꯤꯡꯆꯥꯕꯤꯒꯤ ꯂꯨꯅ ꯇꯤꯟꯅꯖꯕꯤ ꯃꯃꯥꯟꯅꯕꯤ ꯀꯣꯆꯥꯕꯤ ꯂꯥꯛꯂꯝꯃꯤ ꯍꯤꯡꯆꯥꯕꯤ ꯈꯨꯟꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯆꯩꯇꯦ ꯀꯣꯠꯄꯤ ꯁꯥꯟꯅꯔꯤꯉꯩꯗ ꯀꯣꯛꯆꯥꯛꯀ ꯁꯥꯃꯨꯒꯅ ꯂꯣꯏ ꯇꯟꯈꯥꯏꯗꯅ ꯁꯥꯟꯅꯕꯒ ꯑꯃꯠꯇ ꯌꯥꯗ꯭ꯔꯦ ꯀꯔꯤ ꯃꯃꯥꯏꯗꯨꯁꯨ ꯊꯥꯗꯟ ꯌꯥꯗ꯭ꯔꯣ ꯃꯈꯣꯏꯒꯤꯗꯤ ꯃꯤ ꯌꯥꯝꯃꯤ ꯑꯩꯒꯤꯗꯤ ꯏꯇꯣꯝꯇꯅꯤ ꯅꯪ ꯍꯧꯔꯒꯅꯦ ꯐꯣꯟꯒꯦ ꯍꯥꯏꯗꯅ ꯑꯩ ꯅꯣꯏꯗ ꯂꯥꯛꯂꯤꯅꯤ ꯃꯈꯣꯏ ꯀꯥꯏꯗ ꯂꯩꯍꯧꯏ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯐꯝꯍꯧꯏ ꯂꯥꯛꯑꯣ ꯑꯩ ꯇꯧꯒꯦ ꯌꯦꯡꯉꯨ ꯍꯣꯔꯦꯟ ꯅꯪ ꯐꯨꯗꯅ ꯀꯔꯤ ꯇꯣꯛꯄ ꯌꯥꯔꯣꯏꯀꯣ ꯑꯁꯨꯝ ꯇꯧꯅ ꯃꯈꯣꯏ ꯑꯅꯤ ꯂꯥꯛꯂꯝꯃꯤ ꯂꯝꯕꯤꯗ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯅꯨꯄꯥ ꯑꯃ ꯂꯦꯞꯄꯒ ꯂꯩꯕ ꯎꯔꯝꯃꯤ ꯅꯨꯄꯤ ꯑꯗꯩ ꯅꯨꯄꯥꯁꯤ ꯎꯕ꯭ꯔꯥ ꯇꯨ ꯌꯦꯡꯉꯣ ꯃꯁꯛꯁꯦ ꯋꯥꯎ ꯌꯥ ꯅꯨꯄꯤ ꯐꯖꯩꯌꯦ ꯈꯨꯐꯖꯁꯤꯗꯤ ꯉꯥꯎꯔꯦ ꯍꯥꯏꯕ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯅꯨꯄꯥꯗꯨꯁꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ ꯀꯩꯅꯣꯝꯇ ꯍꯪꯒꯦꯕ ꯑꯥꯎ ꯍꯪꯉꯣ ꯅꯈꯣꯏ ꯑꯅꯤ ꯀꯔꯤ ꯃꯤꯡ ꯀꯧꯒꯦ ꯑꯩꯒ ꯈꯪꯅꯁꯤꯅ ꯑꯩꯒꯤꯅ ꯖꯦꯝꯁ ꯑꯥꯎ ꯌꯥꯏꯌꯦ ꯑꯩꯒꯤꯅ ꯍꯤꯡꯆꯥꯕꯤ ꯃꯥꯒꯤꯅ ꯀꯣꯆꯥꯕꯤ ꯀꯧꯏ ꯗꯥꯗꯥꯗꯤ ꯃꯁꯛ ꯌꯥꯝ ꯐꯖꯩꯌꯦ ꯀꯩ ꯂꯝꯗꯩꯅꯣ ꯑꯩ ꯃꯣꯏꯔꯥꯡꯗꯒꯤꯅꯦ ꯑꯁꯨꯝ ꯇꯧꯅ ꯃꯈꯣꯏ ꯑꯍꯨꯝ ꯋꯥꯔꯤ ꯁꯥꯔꯒ ꯖꯦꯝꯁꯁꯨ ꯍꯟꯈ꯭ꯔꯦ ꯅꯨꯄꯤ ꯉꯁꯤ ꯐꯥꯎꯕ ꯑꯄꯥꯝꯕ ꯅꯨꯄꯥ ꯑꯃꯠꯇ ꯎꯔꯛꯇ꯭ꯔꯕꯅꯤ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯨꯗꯤ ꯁꯥꯊꯤꯅ ꯄꯥꯝꯃꯨꯏꯍꯦ ꯀꯥꯔꯟ ꯇꯧꯅꯨꯀꯣ ꯁꯤ ꯑꯩꯒꯤ ꯑꯣꯏꯗꯣꯏꯅꯤ
ꯈꯪꯅꯕꯤꯃ ꯑꯩꯅ ꯍꯥꯟꯅ ꯏꯆꯥꯅꯈꯤꯕꯅꯤꯀꯣ ꯐꯔꯦ ꯑꯗꯨꯗꯤ ꯅꯪ ꯌꯥꯎꯗꯅ ꯑꯩ ꯍꯤꯡꯕ ꯉꯝꯃꯣꯏ ꯑꯩ ꯌꯥꯎꯗꯅꯁꯨ ꯅꯪ ꯍꯤꯡꯕ ꯉꯝꯂꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯂꯩꯕ ꯇꯥꯔꯦꯗꯅ ꯑꯗꯨꯅ ꯐꯔꯗ꯭ꯔꯥ ꯐꯔꯅꯤꯌꯦ ꯆꯠꯁꯤ ꯂꯥꯛꯑꯣ ꯑꯁꯨꯝ ꯇꯧꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯣꯡꯃ ꯖꯦꯝꯁꯀ ꯐꯪꯅꯕ ꯆꯠꯅꯕ ꯍꯤꯡꯆꯥꯕꯤꯒ ꯀꯣꯆꯥꯕꯤꯒ ꯀꯟꯅ ꯀꯦꯔꯝꯃꯤ ꯍꯦ ꯍꯤꯡꯆꯥꯕꯤ ꯍꯦ ꯀꯣꯆꯥꯕꯤ ꯑꯗꯨꯃꯥꯏꯅꯕꯨ ꯀꯦꯅꯕ꯭ꯔꯥꯕ ꯅꯣꯏꯕꯨ ꯁꯨꯃꯥꯏꯅ ꯀꯦꯗ꯭ꯔꯗꯤ ꯀꯃꯥꯏꯅ ꯀꯦꯗꯣꯏꯅꯣ ꯍꯤꯃꯥꯏ ꯄꯦꯝꯃ ꯆꯠꯂꯨꯍꯦ ꯃꯦꯀꯞ ꯍꯩꯕꯤꯁꯥ ꯑꯩꯒꯤ ꯏꯖꯠꯀꯁꯦ ꯑꯃꯛꯇ ꯍꯦꯛ ꯌꯦꯡꯗꯃꯈꯩ ꯍꯦ ꯅꯃꯥꯏꯁꯤꯡꯗꯨ ꯇꯥꯊꯣꯛꯂꯨ ꯆꯠꯂꯣ ꯃꯤꯉꯩ ꯂꯣꯏ ꯈꯪꯕ ꯇꯥꯔꯤ ꯃꯤꯌꯦ ꯑꯉꯥꯡ ꯆꯥꯕꯤ ꯃꯟꯕꯤꯁꯥ ꯆꯠꯂꯣꯅꯦ ꯅꯣꯏꯕꯨ ꯀꯔꯤ ꯈꯨꯀꯦꯅꯣ ꯃꯤ ꯍꯦ ꯅꯃꯥꯏꯁꯤꯡꯗꯨ ꯐꯖꯅ ꯇꯥꯊꯣꯛꯎꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯐꯖꯅ ꯀꯦꯎꯀꯣ ꯍꯣꯏ ꯕꯥꯕꯥ ꯀꯣꯆꯥꯕꯤ ꯆꯠꯁꯤ ꯂꯥꯛꯑꯣ ꯊꯦꯡꯉꯦ ꯍꯣꯏ ꯆꯠꯂꯁꯤ ꯑꯁꯣꯝꯗꯅ ꯖꯦꯝꯁ ꯃꯈꯣꯏꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯀꯩꯗꯧꯔꯒꯦ ꯇꯧꯔꯤꯁꯤꯕꯨ ꯄꯨꯡꯁꯤꯁꯨ ꯌꯧꯔꯦꯕ ꯀꯣꯆꯥꯕꯤ ꯍꯣꯔꯦꯟꯗꯤ ꯍꯦꯛꯇ ꯐꯥꯒꯗꯕꯅꯤꯀꯣ ꯅꯨꯄꯥ ꯂꯥꯛꯇꯤ ꯂꯥꯛꯑꯦꯗꯅ ꯀꯣꯆꯥꯕꯤ ꯑꯥꯗ ꯂꯩꯔꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯑꯩꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯃꯤꯉꯣꯟꯒꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦ ꯍꯥꯏꯕ ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯪ ꯂꯩꯍꯧꯔꯒꯦꯔꯥ ꯌꯥꯔꯣꯏ ꯑꯩꯈꯣꯏ ꯑꯅꯤ ꯆꯞ ꯃꯥꯟꯅꯅ ꯈꯨꯠ ꯄꯥꯏꯃꯤꯟꯅꯔꯒ ꯆꯪꯗꯣꯏꯅꯤ ꯂꯥꯛꯑꯣꯁꯦ ꯑꯗꯨꯗꯤ ꯆꯪꯉꯁꯤ ꯍꯤꯡꯆꯥꯕꯤ ꯀꯣꯆꯥꯕꯤ ꯂꯥꯛꯑꯣ ꯀꯩꯅꯣꯝ ꯆꯥꯎꯁꯤ ꯌꯥꯔꯅꯤ ꯑꯗꯨꯏ ꯁꯔꯨꯛ ꯀꯣꯏꯔꯨꯁꯤ ꯗꯗꯥꯒꯤ ꯒꯥꯔꯤꯗ ꯀꯣꯏꯕ ꯄꯨꯕꯤꯌꯣ ꯍꯣꯏ ꯌꯥꯏꯌꯦ ꯇꯣꯡꯉꯣ ꯀꯣꯏꯔꯨꯁꯤ ꯗꯗꯥ ꯉꯁꯤꯗꯤ ꯗꯗꯥꯒꯤ ꯌꯨꯝ ꯈꯪꯕ ꯑꯣꯏꯅ ꯑꯩꯈꯣꯏꯁꯨ ꯂꯥꯛꯀꯦ ꯌꯨꯝꯗ ꯀꯩ ꯅꯨꯄꯤꯅꯣ ꯁꯤꯕꯨ ꯉꯁꯤ ꯈꯛꯇ ꯈꯪꯅꯔꯒ ꯌꯨꯝ ꯈꯪꯕ ꯂꯥꯛꯀꯦ ꯍꯥꯏꯁꯤꯕꯨ ꯗꯗꯥ ꯊꯧꯕꯤꯔꯣ ꯉꯁꯤꯗꯤ ꯑꯩ ꯁꯣꯏꯗ꯭ꯔꯦꯗꯅ ꯑꯁꯨꯝ ꯇꯧꯅ ꯍꯤꯡꯆꯥꯕꯤ ꯑꯃꯁꯨꯡ ꯀꯣꯆꯥꯕꯤ ꯖꯦꯝꯁꯀꯤ ꯃꯇꯨꯡ ꯏꯟꯈ꯭ꯔꯦ